ꯅꯪꯒꯤ ꯋꯥꯍꯩꯒꯤꯗꯃꯛ ꯅꯪꯕꯨ ꯊꯥꯒꯠꯆꯔꯤ ꯃꯁꯤꯅ ꯃꯤ ꯀꯌꯥꯒꯤ ꯄꯨꯟꯁꯤ ꯍꯣꯡꯍꯟꯕꯤꯌꯨ ꯍꯥꯏꯅ ꯍꯥꯏꯖꯔꯤ ꯄꯥꯎꯔꯧ 12ꯅ ꯍꯥꯏꯔꯤ ꯑꯩꯈꯣꯏꯅ ꯈꯟꯕ ꯑꯗꯨꯃꯛ ꯑꯩꯈꯣꯏꯅ ꯑꯣꯏꯔꯛꯏ ꯅꯈꯣꯏꯅ ꯈꯟꯕ ꯋꯥꯈꯜꯂꯣꯟꯁꯤꯡ ꯑꯗꯨ ꯅꯈꯣꯏꯅ ꯊꯕꯛ ꯑꯣꯏꯅ ꯇꯧꯔꯛꯀꯅꯤ ꯅꯪꯅ ꯈꯟꯕ ꯋꯥꯈꯜꯂꯣꯟ ꯑꯗꯨꯅ ꯅꯪꯕꯨ ꯅꯨꯡꯉꯥꯏꯍꯟꯕ ꯑꯃꯁꯨꯡ ꯅꯨꯡꯉꯥꯏꯍꯟꯗꯕ ꯉꯝꯒꯅꯤ ꯑꯗꯨꯅ ꯅꯪꯅ ꯀꯨꯏꯅ ꯈꯜꯂꯛꯄ ꯋꯥꯈꯜ ꯑꯗꯨ ꯅꯪꯒꯤ ꯅꯆꯤꯜꯗꯒꯤ ꯊꯣꯛꯂꯛꯀꯅꯤ ꯑꯩꯈꯣꯏꯒꯤ ꯏꯆꯤꯜ ꯑꯁꯤꯅ ꯑꯩꯈꯣꯏꯕꯨ ꯑꯋꯥ ꯑꯅꯥ ꯀꯌꯥꯗ ꯇꯥꯍꯟꯕꯁꯨ ꯌꯥꯎꯔꯤꯕꯅꯤ ꯑꯩꯈꯣꯏꯅ ꯇꯧꯕ ꯊꯕꯛ ꯀꯌꯥꯅ ꯑꯩꯈꯣꯏꯕꯨ ꯈꯨꯗꯣꯡꯊꯤꯕꯗ ꯇꯥꯍꯟꯕꯁꯨ ꯌꯥꯎꯔꯤꯕꯅꯤ ꯑꯗꯨꯕꯨ ꯃꯁꯤ ꯈꯨꯗꯤꯡꯃꯛꯇꯤ ꯑꯩꯈꯣꯏꯒꯤ ꯋꯥꯈꯜꯗꯒꯤ ꯍꯧꯔꯛꯄꯅꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯈꯟꯕ ꯋꯥꯈꯜꯒꯤ ꯃꯇꯥꯡꯗ ꯑꯩꯈꯣꯏ ꯀꯔꯤ ꯇꯧꯕ ꯌꯥꯕꯒꯦ ꯅꯪꯅ ꯈꯟꯕ ꯋꯥꯈꯜ ꯑꯗꯨ ꯈꯟꯒꯠꯂꯒ ꯅꯪꯅ ꯈꯟꯕ ꯌꯥꯒꯅꯤ ꯅꯪꯒꯤ ꯀꯣꯛꯇ ꯍꯦꯛꯇ ꯂꯥꯛꯄ ꯋꯥꯈꯜ ꯑꯃ ꯍꯦꯛꯇ ꯈꯟꯒꯗꯧꯕ ꯅꯠꯇꯦ ꯀꯔꯝꯕꯅ ꯈꯟꯕ ꯌꯥꯕ ꯈꯟꯕ ꯌꯥꯗꯕ ꯍꯥꯏꯕ ꯑꯗꯨ ꯅꯪꯅ ꯈꯟꯗꯣꯛꯄ ꯉꯝꯒꯗꯕꯅꯤ ꯑꯅꯤꯁꯨꯕ ꯀꯣꯔꯤꯟꯊꯤꯌꯥꯅ ꯍꯥꯏꯕꯒꯨꯝꯅ ꯑꯔꯥꯟꯕ ꯋꯥꯈꯜꯂꯣꯟꯁꯤꯡ ꯑꯗꯨ ꯆꯤꯡꯊꯗꯨꯅ ꯈ꯭ꯔꯤꯁꯇꯒꯤ ꯃꯈꯥ ꯄꯣꯜꯍꯜꯂꯨ ꯃꯁꯤꯅ ꯍꯥꯏꯕꯒꯤ ꯑꯔꯊꯗꯤ ꯑꯩꯈꯣꯏꯅ ꯈꯟꯕ ꯋꯥꯈꯜꯂꯣꯟ ꯑꯁꯤ ꯃꯍꯥꯛꯅ ꯈꯜꯍꯟꯅꯤꯡꯗꯕ ꯋꯥꯈꯜꯂꯣꯟ ꯑꯃ ꯑꯣꯏꯔꯒꯗꯤ ꯃꯗꯨꯒꯤ ꯋꯥꯈꯜꯂꯣꯟ ꯑꯗꯨ ꯈꯟꯕꯒꯤ ꯃꯍꯨꯠꯇ ꯃꯗꯨꯗꯒꯤ ꯍꯦꯟꯅ ꯐꯕ ꯋꯥꯈꯜꯂꯣꯟ ꯑꯃ ꯈꯟꯒꯗꯕꯅꯤ ꯑꯗꯨꯅ ꯅꯪꯅ ꯀꯔꯤꯒꯨꯝꯕ ꯑꯔꯥꯟꯕ ꯋꯥꯈꯜ ꯑꯃ ꯈꯟꯕ ꯃꯇꯝꯗ ꯃꯗꯨꯒꯤ ꯋꯥꯈꯜ ꯑꯗꯨ ꯅꯪꯒꯤ ꯀꯣꯛꯇꯒꯤ ꯊꯣꯛꯂꯛꯇꯨꯅ ꯑꯐꯕ ꯋꯥꯈꯜꯅ ꯑꯣꯏꯅ ꯁꯤꯖꯤꯟꯅꯒꯗꯕꯅꯤ ꯅꯪꯅ ꯍꯥꯏꯖꯒꯗꯕꯅꯤ ꯃꯗꯨꯗꯤ ꯃꯁꯤ ꯑꯩꯅ ꯈꯟꯕ ꯌꯥꯕ ꯋꯥꯈꯜ ꯅꯠꯇꯦ ꯃꯁꯤꯗꯤ ꯏꯁ꯭ꯋꯔꯒꯤ ꯑꯣꯏꯕ ꯋꯥꯈꯜ ꯅꯠꯇꯦ ꯑꯩꯅ ꯇꯧꯒꯗꯕꯁꯤꯡ ꯑꯗꯨ ꯑꯩꯕꯨ ꯄꯥꯡꯒꯜ ꯄꯤꯅꯕꯤꯕ ꯈ꯭ꯔꯤꯁꯇꯒꯤ ꯃꯄꯥꯟꯅ ꯑꯩꯅ ꯇꯧꯕ ꯉꯝꯒꯅꯤ ꯑꯉꯛꯄ ꯊꯣꯛꯀꯗꯧꯔꯤꯕ ꯑꯁꯤ ꯑꯩꯈꯣꯏꯅ ꯉꯝꯒꯅꯤ ꯍꯥꯏꯅ ꯍꯥꯏꯕ ꯃꯇꯝꯗ ꯊꯣꯛꯀꯗꯧꯔꯤꯕꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏ ꯇꯧꯕ ꯉꯝꯂꯣꯏ ꯍꯥꯏꯕ ꯋꯥꯈꯜꯂꯣꯟ ꯑꯁꯤ ꯑꯩꯈꯣꯏꯗꯒꯤ ꯂꯧꯊꯣꯛꯀꯗꯕꯅꯤ ꯃꯗꯨꯒꯤ ꯃꯍꯨꯠꯇ ꯑꯩ ꯉꯝꯒꯅꯤ ꯍꯥꯏꯕ ꯋꯥꯈꯜ ꯑꯁꯤ ꯈꯟꯒꯗꯕꯅꯤ ꯑꯩꯕꯨ ꯄꯥꯡꯒꯜ ꯄꯤꯅꯕꯤꯕ ꯈ꯭ꯔꯤꯁꯇꯒꯤ ꯃꯄꯥꯟꯅ ꯑꯩ ꯍꯤꯔꯝ ꯈꯨꯗꯤꯡꯃꯛ ꯇꯧꯕ ꯉꯝꯒꯅꯤ ꯋꯥꯈꯜꯒꯤ ꯑꯣꯏꯕ ꯂꯥꯟ ꯁꯣꯛꯅꯕ ꯃꯇꯝꯗ ꯅꯪꯅ ꯉꯝꯅꯕꯒꯤꯗꯃꯛ ꯂꯥꯂꯣꯡ 12ꯒꯤ ꯃꯇꯥꯡꯗ ꯅꯩꯅꯃꯤꯟꯅꯁꯤ ꯑꯗꯨꯒ ꯉꯔꯥꯡ ꯑꯩꯅ ꯍꯥꯏꯈꯤꯕ ꯑꯗꯨ ꯑꯃꯨꯛ ꯍꯟꯅ ꯉꯁꯤ ꯑꯌꯨꯛ ꯑꯁꯤꯗ ꯅꯤꯡꯁꯤꯡꯍꯟꯅꯤꯡꯕ ꯑꯗꯨꯗꯤ ꯅꯣꯡꯃꯗ 50ꯔꯛ ꯏꯁ꯭ꯋꯔꯅ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤ ꯑꯃꯁꯨꯡ ꯑꯩ ꯏꯁ꯭ꯋꯔꯒꯤ ꯃꯃꯥꯡꯗ ꯆꯨꯝꯅ ꯂꯦꯞꯄ ꯉꯝꯖꯔꯦ ꯍꯥꯏꯅ ꯍꯥꯏꯗꯣꯛꯄꯤꯌꯨ ꯃꯔꯝ ꯑꯃꯠꯇ ꯂꯩꯇꯅ ꯏꯁ꯭ꯋꯔꯅ ꯑꯩꯕꯨ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯁꯤꯕꯤꯔꯦ ꯑꯩꯅ ꯀꯔꯤꯒꯨꯝꯕ ꯑꯃ ꯇꯧꯕ ꯅꯠꯇ꯭ꯔꯒ ꯇꯧꯗꯕꯒꯤ ꯃꯍꯥꯛꯅ ꯑꯩꯕꯨ ꯅꯨꯡꯁꯤꯕ ꯅꯠꯇꯦ ꯏꯁ꯭ꯋꯔꯅ ꯃꯔꯝ ꯑꯃꯠꯇ ꯌꯥꯎꯗꯅ ꯑꯩꯕు ꯅꯨꯡꯁꯤꯕꯤꯔꯦ ꯃꯁꯤꯗ ꯑꯩꯅ ꯇꯧꯒꯗꯕ ꯑꯃꯠꯇ ꯂꯩꯇꯦ ꯃꯍꯥꯛꯀꯤ ꯅꯨꯡꯁꯤꯕ ꯑꯗꯨ ꯑꯩꯅ ꯂꯧꯔꯨꯕ ꯌꯥꯕ ꯅꯠꯇꯦ ꯑꯩꯅ ꯀꯔꯤꯒꯨꯝꯕ ꯑꯃ ꯇꯧꯔꯨꯗꯨꯅ ꯑꯩꯅ ꯃꯍꯥꯛꯀꯤ ꯅꯨꯡꯁꯤꯕ ꯑꯗꯨ ꯍꯟꯊꯍꯟꯕ ꯉꯝꯂꯣꯏ ꯏꯁ꯭ꯋꯔꯅ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯔꯦ ꯅꯪꯕꯨ ꯏꯁ꯭ꯋꯔꯅ ꯅꯨꯡꯁꯤꯕꯤꯔꯦ ꯍꯥꯏꯕ ꯑꯁꯤ ꯅꯪꯅ ꯊꯥꯖꯔꯒꯗꯤ ꯅꯪꯒꯤ ꯄꯨꯟꯁꯤꯗ ꯁꯃꯁ꯭ꯌꯥ ꯀꯌꯥ ꯑꯃ ꯀꯣꯛꯀꯅꯤ ꯃꯗꯨꯅ ꯅꯪꯒꯤ ꯑꯀꯥꯏ ꯑꯇꯣꯏ ꯑꯅꯥ ꯑꯃꯁꯨꯡ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯕ ꯋꯥꯈꯜ ꯄꯤꯛꯁꯤꯟꯕ ꯈꯨꯗꯤꯡꯃꯛ ꯀꯣꯛꯀꯅꯤ ꯃꯁꯤꯅ ꯅꯪꯕꯨ ꯊꯧꯅꯥ ꯂꯩꯍꯟꯒꯅꯤ ꯑꯃꯁꯨꯡ ꯅꯪꯒꯤ ꯄꯨꯟꯁꯤꯗꯒꯤ ꯑꯀꯤꯕ ꯈꯨꯗꯤꯡꯃꯛ ꯃꯥꯡꯍꯟꯈꯤꯒꯅꯤ ꯅꯪꯕꯨ ꯅꯨꯡꯁꯤꯕꯤꯔꯦ ꯍꯥꯏꯕꯁꯤꯅꯤ ꯃꯤꯄꯨꯝ ꯈꯨꯗꯤꯡꯅ ꯈꯪꯕ ꯃꯊꯧ తాꯔꯤꯕ ꯑꯁꯤ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯃꯈꯣꯏ ꯃꯔꯨ ꯑꯣꯏꯔꯤꯕꯅꯤ ꯍꯥꯏꯕꯁꯤ ꯈꯜꯍꯟꯅꯤꯡꯉꯤ ꯀꯅꯥ ꯑꯃꯠꯇꯅ ꯃꯍꯥꯛ ꯀꯥꯟꯅꯗ꯭ꯔꯕ ꯃꯤꯁꯛ ꯑꯃꯅꯤ ꯍꯥꯏꯕꯁꯤ ꯈꯜꯍꯟꯅꯤꯡꯗꯦ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕ ꯑꯗꯨꯗꯤ ꯅꯈꯣꯏ ꯈꯨꯗꯤꯡꯃꯛ ꯏꯁ꯭ꯋꯔꯒꯤ ꯃꯈꯨꯠꯃꯛꯅ ꯃꯔꯝ ꯑꯃꯒꯤꯗꯃꯛ ꯁꯦꯝꯕꯤꯈ꯭ꯔꯕꯅꯤ ꯅꯪꯒ ꯃꯥꯟꯅꯕ ꯀꯅꯥ ꯑꯃꯠꯇ ꯂꯩꯇꯦ ꯅꯪꯒꯤꯗꯃꯛ ꯑꯉꯛꯄ ꯊꯧꯔꯥꯡ ꯑꯃ ꯏꯁ꯭ꯋꯔꯅ ꯂꯥꯡꯕꯤꯔꯤ ꯑꯩꯗꯤ ꯃꯁꯤ ꯊꯥꯖꯩ ꯑꯗꯨꯒ ꯅꯪꯅ ꯃꯗꯨ ꯊꯥꯖꯗ꯭ꯔꯒꯗꯤ ꯃꯗꯨ ꯅꯪꯒꯤ ꯄꯨꯟꯁꯤꯗ ꯀꯩꯗꯧꯅꯨꯡꯗ ꯊꯣꯛꯂꯣꯏ ꯑꯩꯅ ꯉꯁꯤ ꯇꯥꯛꯀꯗꯧꯔꯤꯕꯁꯤꯡ ꯑꯁꯤ ꯅꯍꯥꯛꯅ ꯂꯧꯁꯤꯟꯒꯗꯕ ꯊꯥꯖꯒꯗꯕ ꯑꯃꯗꯤ ꯈꯟꯖꯤꯟꯒꯗꯕꯁꯤꯡ ꯑꯗꯨꯅꯤ ꯅꯍꯥꯛꯀꯤ ꯋꯥꯈꯜ ꯑꯗꯨ ꯃꯗꯨꯗ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯈꯜꯂꯨ ꯅꯪꯅ ꯍꯧꯒꯠꯂꯛꯄꯗ ꯐꯃꯨꯡ ꯆꯪꯕꯗ ꯃꯁꯤꯒꯤꯁꯤꯡ ꯑꯁꯤ ꯈꯟꯕꯤꯌꯨ ꯑꯩꯕꯨ ꯀꯅꯥ ꯑꯃꯠꯇꯅ ꯅꯨꯡꯁꯤꯕꯤꯗ꯭ꯔꯦ ꯍꯥꯏꯅ ꯈꯜꯂꯒ ꯇꯨꯝꯈꯤꯒꯅꯨ ꯏꯁ꯭ꯋꯔꯅ ꯑꯩ ꯅꯨꯡꯁꯤ ꯑꯩꯅ ꯂꯩꯒꯗꯕ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯝꯗꯕꯗꯤ ꯌꯥꯏ ꯑꯗꯨꯕꯨ
ꯍꯥꯟꯅ ꯂꯩꯔꯝꯕ ꯃꯐꯝ ꯑꯗꯨꯗꯤ ꯑꯩ ꯂꯩꯇ꯭ꯔꯦ, ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯑꯩ ꯆꯥꯎꯈꯠꯂꯛꯂꯤ, ꯏꯁ꯭ꯋꯔꯅ ꯑꯩꯒ ꯂꯣꯏꯅꯕꯤꯔꯤ ꯍꯥꯏꯕ ꯑꯁꯤ ꯈꯜꯂꯒ ꯇꯨꯝꯕꯤꯌꯨ꯫ ꯅꯪꯒꯤ ꯋꯥꯍꯩꯒ ꯅꯪꯒꯤ ꯋꯥꯈꯜꯒ ꯑꯁꯤ ꯅꯪꯒꯤ ꯄꯨꯟꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨ ꯑꯣꯏꯕꯅꯤ꯫ ꯑꯗꯨꯒ ꯊꯤꯑꯣꯔꯤ ꯑꯣꯐ ꯏꯚꯣꯂꯨꯁꯟꯅ ꯃꯤꯉꯣꯟꯗ ꯁꯥꯊꯤꯅ ꯑꯃꯥꯡꯕ ꯄꯤ꯫ ꯑꯩꯈꯣꯏꯅ ꯌꯣꯡꯗꯒꯤ ꯁꯥꯗꯒꯤ ꯑꯣꯜꯂꯛꯄ ꯑꯣꯏꯔꯒꯗꯤ ꯀꯔꯤꯒꯤꯗꯃꯛ ꯁꯥꯗꯧꯅ ꯑꯩꯈꯣꯏ ꯇꯧꯗ꯭ꯔꯤꯕꯅꯣ? ꯄ꯭ꯔꯤꯊꯤꯕꯤꯗ ꯁꯣꯏꯔꯤꯕ ꯑꯁꯤ ꯀꯔꯤꯅꯣ ꯍꯥꯏꯅ ꯈꯪꯗꯣꯛꯄ ꯌꯥꯝꯅ ꯋꯥꯗꯦ꯫ ꯅꯪꯅ ꯑꯉꯥꯡ ꯑꯃꯗ ꯅꯍꯥꯛ ꯏꯁ꯭ꯋꯔꯅ ꯁꯦꯝꯕꯤꯈꯤꯕꯅꯤ, ꯅꯨꯡꯁꯤꯔꯕ ꯏꯄꯥ ꯑꯃꯅ ꯁꯦꯝꯕꯤꯈꯤꯕꯅꯤ, ꯅꯪꯕꯨ ꯄꯥꯟꯗꯝ ꯑꯃꯗ ꯁꯦꯝꯕꯤꯈꯤꯕꯅꯤ, ꯈꯨꯗꯣꯜꯁꯤꯡ ꯑꯁꯤ ꯄꯤꯕꯤꯈꯤ꯫ ꯃꯍꯥꯛꯅ ꯅꯪꯕꯨ ꯁꯨꯡꯊꯥ ꯊꯥꯗꯣꯛꯂꯣꯏ, ꯁꯨꯛꯍꯨꯟ ꯍꯨꯟꯗꯣꯛꯂꯣꯏ꯫ ꯅꯪꯒꯤ ꯄꯨꯟꯁꯤꯒꯤ ꯑꯉꯛꯄ ꯑꯆꯧꯕ ꯊꯧꯔꯥꯡ ꯑꯃ ꯂꯩ ꯍꯥꯏꯅ ꯇꯝꯕꯤꯈꯤꯕꯗ ꯑꯉꯥꯡ ꯑꯗꯨ ꯀꯔꯤ ꯑꯣꯏꯒꯅꯤ? ꯃꯗꯨꯒꯤꯁꯤꯡ ꯑꯗꯨ ꯑꯉꯥꯡ ꯑꯗꯨꯗ ꯇꯝꯕꯤꯈꯤꯕ ꯃꯇꯝꯗ ꯃꯍꯥꯛ ꯈꯪꯍꯧꯗꯅ ꯃꯃꯜ ꯂꯩꯔꯛꯀꯅꯤ꯫ ꯃꯈꯣꯏꯒꯤ ꯄꯥꯟꯗꯝ ꯂꯩ, ꯑꯁꯥ ꯂꯩ,ꯃꯗꯨ ꯅꯠꯇꯗꯨꯅ ꯑꯩꯁꯤ ꯆꯨꯝꯅ ꯁꯣꯏꯕꯗꯒꯤ ꯁꯃꯨꯗ꯭ꯔ ꯃꯄꯥꯟꯗ ꯂꯩꯕ ꯁꯦꯜ ꯑꯃ ꯆꯪꯈꯤꯕꯅꯤ꯫ ꯑꯗꯨꯗꯒꯤ ꯆꯍꯤ ꯂꯤꯁꯤꯡ ꯀꯌꯥꯒꯤ ꯃꯇꯨꯡꯗ ꯌꯣꯡ ꯑꯣꯏꯔꯛꯂꯦ, ꯑꯗꯨꯗꯒꯤ ꯑꯩ ꯑꯣꯏꯔꯤꯕꯁꯤꯅꯤ ꯍꯥꯏꯅ ꯇꯝꯕꯤꯔꯒꯗꯤ, ꯏꯁ꯭ꯋꯔ ꯌꯥꯎꯗꯕ ꯇꯥꯔꯕꯗꯤ ꯑꯁꯥ ꯂꯩꯇꯕ ꯇꯥꯕꯅꯤ꯫ ꯃꯗꯨꯅꯤ ꯉꯁꯤ ꯄ꯭ꯔꯤꯊꯤꯕꯤ ꯑꯁꯤꯅ ꯑꯣꯏꯔꯤꯕ ꯑꯁꯤ꯫ ꯑꯅꯤꯁꯨꯕ ꯀꯣꯔꯤꯟꯊꯤꯌꯥꯒꯤ 5 ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯈ꯭ꯔꯤꯁꯇꯗ ꯇꯤꯜꯂꯕꯗꯤ ꯃꯍꯥꯛ ꯑꯗꯨ ꯑꯅꯧꯕ ꯈꯨꯠꯁꯦꯝꯅꯤ, ꯑꯔꯤꯕ ꯃꯈꯩ ꯆꯠꯈ꯭ꯔꯦ, ꯄꯣꯠ ꯄꯨꯝꯅꯃꯛ ꯏꯅꯧ ꯅꯧꯔꯛꯂꯦ꯫ ꯑꯗꯨꯒ ꯄꯗ 12 ꯄꯥꯞ ꯑꯃꯠꯇ ꯈꯪꯖꯗꯕ ꯏꯕꯨꯡꯉꯣꯕꯨ ꯏꯁ꯭ꯋꯔꯅ ꯑꯩꯈꯣꯏꯒꯤꯗꯃꯛ ꯄꯥꯞ ꯑꯣꯏꯍꯟꯕꯤꯔꯦ, ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯃꯍꯥꯛꯀꯤ ꯃꯄꯥꯟꯗꯒꯤ ꯏꯁ꯭ꯋꯔꯒꯤ ꯙꯔꯃ ꯆꯦꯟꯕ ꯑꯣꯏꯅꯅꯕ꯫ ꯔꯣꯃꯤꯌꯥ 5:12 ꯃꯤ ꯑꯃꯒꯤ ꯃꯄꯥꯟꯗꯒꯤ ꯇꯥꯏꯕꯪꯄꯥꯟꯗ ꯄꯥꯞ ꯆꯪꯂꯛꯈꯤ, ꯑꯗꯨꯅ ꯑꯁꯤꯕꯅ ꯃꯤ ꯄꯨꯝꯅꯃꯛꯇ ꯁꯟꯗꯣꯛꯈꯤ, ꯃꯔꯝꯗꯤ ꯃꯤ ꯈꯨꯗꯤꯡꯃꯛ ꯄꯥꯞ ꯆꯦꯜꯂꯤ꯫ ꯃꯁꯤꯗ ꯇꯣꯛꯂꯝꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯁꯤ ꯄꯨꯡꯃꯥꯡ ꯃꯥꯡꯂꯝꯒꯅꯤ꯫ ꯑꯗꯥꯝꯒꯤ ꯄꯥꯞꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯄꯥꯞꯀꯤ ꯃꯆꯠ ꯑꯗꯨ ꯆꯠꯂꯛꯈꯤ꯫ ꯑꯗꯨꯅꯅꯤ ꯏꯁ꯭ꯋꯔꯅ ꯑꯩꯈꯣꯏꯗ ꯑꯅꯧꯕ ꯃꯆꯠ ꯑꯃ ꯄꯤꯕꯤꯕ ꯑꯩ ꯌꯥꯝꯅ ꯍꯔꯥꯎꯖꯔꯤꯕ ꯑꯁꯤ꯫ ꯑꯗꯥꯝꯗꯒꯤ ꯄꯥꯞꯀꯤ ꯃꯆꯠ ꯑꯩꯈꯣꯏ ꯐꯪꯍꯧꯏ, ꯑꯗꯨꯕꯨ ꯏꯁ꯭ꯋꯔ ꯊꯥꯒꯠꯂꯤ, ꯑꯅꯤꯁꯨꯕ ꯑꯗꯥꯝ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤꯗꯃꯛ ꯑꯗꯥꯝꯗ ꯏꯁ꯭ꯋꯔꯅ ꯄꯤꯛ ꯊꯟꯅ ꯌꯥꯎꯈꯤ꯫ ꯈ꯭ꯔꯤꯁꯇꯅ ꯑꯩꯈꯣꯏꯒꯤ ꯁꯛꯂꯣꯟꯗ ꯂꯥꯛꯈꯤ, ꯑꯗꯨꯕꯨ ꯏꯁ꯭ꯋꯔꯅ ꯄꯤꯛ ꯊꯟꯅ ꯌꯥꯎꯈꯤ꯫ ꯑꯗꯨꯒ ꯑꯗꯥꯝꯅ ꯇꯧꯈꯤꯕ ꯑꯗꯨ ꯃꯍꯥꯛꯅ ꯃꯌꯥꯏ ꯆꯝꯍꯟꯈꯤ꯫ ꯃꯍꯥꯛꯅ ꯄꯥꯞ ꯑꯗꯨ ꯀ꯭ꯔꯣꯁꯇ ꯄꯨꯈꯤ꯫ ꯃꯍꯥꯛꯅ ꯃꯗꯨ ꯃꯍꯥꯛꯀꯤ ꯗꯔꯀꯥꯔ ꯂꯩꯕꯒꯤꯗꯃꯛ ꯇꯧꯈꯤꯕ ꯅꯠꯇꯦ, ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯃꯗꯨ ꯗꯔꯀꯥꯔ ꯂꯩꯕꯒꯤꯗꯃꯛ ꯃꯍꯥꯛꯅ ꯇꯧꯕꯤꯈꯤꯕꯅꯤ, ꯃꯔꯝꯗꯤ ꯑꯩꯈꯣই ꯏꯁꯥꯅ ꯃꯗꯨ ꯉꯝꯂꯔꯣꯏ꯫ ꯈ꯭ꯔꯤꯁꯇꯅ ꯂꯥꯛꯄꯤꯗꯨꯅ ꯑꯩꯈꯣꯏꯒꯤꯗꯃꯛ ꯁꯤꯕꯤꯔꯝꯗ꯭ꯔꯕꯗꯤ ꯑꯩꯈꯣꯏꯅ ꯏꯁ꯭ꯋꯔꯒ ꯑꯃꯨꯛ ꯍꯟꯅ ꯃꯔꯤ ꯂꯩꯅꯅꯕꯒꯤ ꯂꯝꯕꯤ ꯑꯃꯠꯇ ꯂꯩꯈꯤꯗꯦ꯫ ꯏꯁ꯭ꯋꯔꯅ ꯑꯩꯉꯣꯟꯗ ꯄꯤꯕꯤꯕ ꯋꯥꯈꯜ ꯑꯃ ꯃꯌꯥꯝꯗ ꯎꯠꯆꯒꯦ꯫ ꯃꯁꯤꯅ ꯅꯍꯥꯛꯄꯨ ꯑꯩꯈꯣꯏꯅ ꯅꯧꯅ ꯄꯣꯛꯂꯛꯄ ꯃꯇꯝꯗ ꯈ꯭ꯔꯤꯁꯇꯅ ꯀꯔꯤ ꯇꯧꯕꯒꯦ ꯍꯥꯏꯕꯗꯨꯒꯤ ꯃꯇꯥꯡꯗ ꯈꯪꯕ ꯉꯝꯒꯅꯤ ꯍꯥꯏꯅ ꯈꯟꯖꯩ꯫ ꯆꯥꯟꯕꯤꯗꯨꯅ ꯃꯗꯨ ꯑꯃꯨꯛꯇ ꯎꯠꯄꯤꯌꯨ꯫ ꯑꯉꯛꯄꯅꯤ꯫ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯃꯤ 519 ꯃꯈꯣꯏꯒꯤ ꯊꯃꯣꯏ ꯈ꯭ꯔꯤꯁꯇꯗ ꯄꯤꯁꯤꯟꯈꯤ, ꯑꯗꯨꯒ ꯃꯁꯤꯅꯤ ꯃꯈꯣꯏꯗ ꯇꯧꯈꯤꯕ ꯑꯁꯤ꯫ ꯅꯪꯅ ꯈ꯭ꯔꯤꯁꯇꯗ ꯅꯪꯒꯤ ꯊꯃꯣꯏ ꯑꯗꯨ ꯄꯤꯁꯤꯟꯕ ꯃꯇꯝꯗ ꯃꯁꯤ ꯅꯪꯉꯣꯟꯗ ꯊꯣꯛꯈꯤ꯫ ꯅꯍꯥꯛꯅ ꯈ꯭ꯋꯥꯏꯗꯒꯤ ꯐꯠꯇꯕ ꯑꯣꯏꯔꯤꯉꯩꯗ ꯃꯉꯣꯟꯗ ꯂꯥꯛꯈꯤꯕꯅꯤ ꯅꯍꯥꯛ, ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯅꯪ ꯅꯨꯡꯁꯤꯕ ꯃꯔꯝꯅ ꯅꯍꯥꯛꯀꯤꯗꯃꯛ ꯃꯗꯨ ꯇꯧꯕꯤꯈꯤ꯫ ꯏꯁ꯭ꯋꯔꯅ ꯅꯪ ꯅꯨꯡꯁꯤ ꯍꯥꯏꯕ ꯑꯁꯤ ꯀꯥꯎꯊꯣꯛꯍꯟꯅꯤꯡꯗꯦ꯫ ꯅꯍꯥꯛ ꯈ꯭ꯔꯤꯁꯇꯗ ꯀꯅꯥꯅꯣ ꯍꯥꯏꯕ ꯑꯁꯤ ꯈꯪꯕ ꯇꯥꯏ, ꯃꯁꯤ ꯌꯥꯝꯅ ꯃꯔꯨ ꯑꯣꯏꯕ ꯑꯃꯅꯤ꯫ ꯏꯁ꯭ꯋꯔ ꯈꯪꯕꯒꯤ ꯃꯇꯨꯡꯗ ꯈ꯭ꯔꯤꯁꯇꯗ ꯅꯍꯥꯛ ꯀꯅꯥꯅꯣ ꯈꯪꯕꯁꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨ ꯑꯣꯏꯕꯅꯤ꯫ ꯏꯁ꯭ꯋꯔꯅ ꯅꯪꯒꯤꯗꯃꯛ ꯊꯝꯕꯤꯔꯤꯕ ꯅꯨꯡꯁꯤꯕꯁꯤꯒꯤ ꯃꯔꯥꯛ ꯃꯌꯨꯡ ꯑꯋꯥꯡꯕ ꯈꯪꯗ꯭ꯔꯤꯕ ꯃꯈꯩꯗꯤ ꯀꯔꯤ ꯑꯃꯠꯇꯅ ꯅꯪꯒꯤ ꯄꯨꯟꯁꯤꯕꯨ ꯍꯣꯡꯍꯟꯕ ꯉꯝꯂꯣꯏ꯫ ꯏꯁ꯭ꯋꯔꯅ ꯅꯪꯕꯨ ꯃꯍꯥꯛꯀ ꯂꯣꯏꯅꯅ ꯆꯨꯝꯅ ꯁꯦꯝꯕꯤꯈ꯭ꯔꯦ ꯍꯥꯏꯕ ꯑꯁꯤ ꯈꯪꯗ꯭ꯔꯤꯕ ꯃꯈꯩꯗꯤ ꯅꯍꯥꯛ ꯄꯨꯟꯁꯤꯗ ꯅꯤꯡꯊꯧꯒꯨꯝꯅ ꯄꯥꯟꯕ ꯉꯝꯂꯣꯏ꯫
ꯄꯥꯞꯇ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯇ ꯂꯥꯛꯈꯤꯕꯒꯨꯝ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯃꯄꯥꯟꯗꯒꯤ ꯙꯔꯃ ꯆꯦꯟꯕ ꯑꯁꯤ ꯉꯁꯤꯗꯤ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯇ ꯐꯪꯂꯕꯅꯤ, ꯏꯁ꯭ꯋꯔꯗꯒꯤ ꯐꯪꯕꯗꯒꯤ ꯁꯩꯇꯥꯟꯗꯒꯤ ꯐꯪꯕꯅ ꯍꯦꯟꯅ ꯂꯥꯏ ꯍꯥꯏꯅ ꯈꯟꯕꯤꯒꯅꯨ꯫ ꯈ꯭ꯔꯤꯁꯇꯒꯤ ꯃꯄꯥꯟꯗꯒꯤ ꯏꯁ꯭ꯋꯔꯗꯒꯤ ꯙꯔꯃ ꯆꯦꯟꯕ ꯑꯁꯤ ꯂꯧꯁꯤꯟꯃꯤꯟꯅꯁꯤ꯫ ꯑꯃꯦꯟ꯫ ꯃꯁꯤ ꯍꯥꯏꯔꯒ ꯑꯩꯅ ꯍꯦꯟꯖꯤꯟꯅ ꯍꯥꯏꯔꯤꯕ꯭ꯔꯥ ꯈꯪꯗꯦ, ꯑꯩꯅ ꯍꯥꯏꯖꯕꯗꯤ ꯍꯧꯈ꯭ꯔꯕ ꯆꯍꯤ 30ꯃꯨꯛ ꯑꯁꯤꯗ ꯌꯥꯝꯗ꯭ꯔꯕꯗ ꯏꯁ꯭ꯋꯔꯅ ꯑꯩꯕꯨ ꯃꯔꯝ ꯑꯃꯠꯇ ꯂꯩꯇꯅ ꯅꯨꯡꯁꯤꯕꯤꯔꯦ, ꯑꯗꯨꯒ ꯈ꯭ꯔꯤꯁꯇꯗ ꯑꯩ ꯙꯔꯃ ꯆꯦꯟꯕ ꯑꯃ ꯑꯣꯏꯔꯦ ꯍꯥꯏꯅ ꯍꯥꯏꯕꯁꯤ 10,000,000 ꯑꯩ ꯍꯥꯏꯔꯝꯒꯗꯕ ꯃꯥꯜꯂꯤ꯫ ꯑꯗꯨꯒ ꯍꯧꯖꯤꯛꯁꯨ ꯑꯗꯨꯝ ꯑꯩ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯍꯥꯏꯔꯤ, ꯑꯩꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯑꯩꯕꯨ ꯏꯖꯠ ꯃꯥꯡꯍꯟꯕꯤꯈꯤꯕ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯑꯩꯉꯣꯟꯗ ꯃꯔꯥꯜ ꯂꯩ ꯍꯥꯏꯕꯁꯤꯒꯤ ꯋꯥꯈꯜꯂꯣꯟ ꯑꯃ ꯑꯗꯨꯝ ꯂꯩꯔꯝꯃꯤ꯫ ꯃꯗꯨꯒꯤ ꯑꯁꯣꯏꯕ ꯑꯗꯨ ꯑꯩꯅ ꯁꯣꯏꯕꯅꯤ ꯍꯥꯏꯕ ꯑꯁꯤ ꯍꯦꯛꯇ ꯑꯩꯅ ꯈꯜꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯑꯩꯅ ꯑꯌꯨꯛ ꯍꯦꯛ ꯍꯧꯒꯠꯂꯛꯄꯗ ꯏꯁ꯭ꯋꯔꯗ ꯑꯩ ꯀꯔꯤ ꯑꯣꯏꯔꯤꯕꯒꯦ ꯍꯥꯏꯕꯁꯤ ꯍꯦꯛ ꯈꯪꯖꯕꯒ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯉꯥꯏꯖꯔꯦ꯫ ꯑꯩ ꯃꯄꯨꯡꯗꯤ ꯐꯥꯗꯦ, ꯑꯩ ꯈꯨꯗꯤꯁꯨ ꯑꯗꯨꯝ ꯊꯤ, ꯑꯗꯨꯕꯨ ꯏꯁ꯭ꯋꯔꯅ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤ ꯍꯥꯏꯕꯁꯤ ꯑꯩꯅ ꯈꯪꯖꯩ꯫ ꯑꯩꯅ ꯃꯍꯥꯛꯀꯤ ꯃꯇꯨꯡ ꯑꯁꯨꯝ ꯏꯟꯗꯨꯅ ꯆꯠꯆꯔꯒꯗꯤ ꯑꯩ ꯍꯦꯟꯅ ꯑꯗꯨꯝ ꯐꯒꯠꯂꯛꯀꯅꯤ ꯍꯥꯏꯕꯁꯤ ꯑꯩ ꯈꯪꯉꯤ꯫ ꯃꯍꯥꯛꯅ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤ, ꯃꯍꯥꯛꯅ ꯅꯪꯕꯨꯁꯨ ꯃꯔꯝ ꯑꯃꯠꯇ ꯂꯩꯇꯅ ꯅꯨꯡꯁꯤꯕꯤ꯫ ꯃꯁꯤꯃꯛ ꯅꯪꯅ ꯐꯖꯅ ꯈꯪꯖꯗ꯭ꯔꯤꯈꯩ ꯏꯁ꯭ꯋꯔꯅ ꯑꯣꯏꯍꯟꯅꯤꯡꯕ ꯃꯁꯛ ꯑꯗꯨ ꯅꯪ ꯑꯣꯏꯕ ꯉꯝꯂꯣꯏ꯫ ꯑꯗꯨꯅ ꯅꯣꯡꯃꯗ 50 ꯃꯁꯤꯁꯨ ꯑꯩꯅ ꯅꯈꯣꯏꯗ ꯙ꯭ꯌꯥꯟ ꯇꯧꯍꯟꯅꯤꯡꯉꯤ꯫ ꯏꯁ꯭ꯋꯔꯅ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯔꯦ, ꯃꯤꯡꯁꯦꯜꯗ ꯌꯦꯡꯖꯗꯨꯅ ꯍꯥꯏꯖꯧ, ꯏꯁ꯭ꯋꯔꯅ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯔꯦ, ꯏꯁ꯭ꯋꯔꯅ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯔꯦ꯫ ꯏꯁ꯭ꯋꯔꯅ ꯅꯪꯕꯨ ꯅꯨꯡꯁꯤꯕꯤꯔꯦ ꯍꯥꯏꯕ ꯑꯁꯤ ꯈꯪꯕ ꯃꯇꯝꯗ ꯅꯪꯒꯤ ꯄꯨꯟꯁꯤꯗ ꯂꯩꯔꯝꯕ ꯑꯀꯤꯕ ꯈꯨꯗꯤꯡꯃꯛ ꯅꯪꯉꯣꯟꯗꯒꯤ ꯆꯠꯈꯤꯒꯅꯤ꯫ ꯑꯗꯨꯅ ꯃꯁꯤ ꯙ꯭ꯌꯥꯟ ꯇꯧꯗꯨꯅ ꯍꯥꯏꯃꯤꯟꯅꯁꯤ꯫ ꯑꯩ ꯑꯀꯤꯕꯒ ꯂꯣꯏꯅꯅ ꯍꯤꯡꯂꯔꯣꯏ꯫ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤ ꯅꯪ ꯑꯀꯤꯕ ꯐꯥꯎꯔꯔꯣꯏ ꯍꯥꯏꯕ ꯅꯠꯇꯦ, ꯑꯗꯨꯕꯨ ꯑꯩꯅ ꯍꯥꯏꯕꯗꯤ ꯅꯪ ꯑꯀꯤꯕꯒ ꯂꯣꯏꯅꯅ ꯍꯤꯡꯂꯔꯣꯏ ꯍꯥꯏꯕꯅꯤ꯫ ꯑꯀꯤꯕꯅ ꯅꯨꯡꯉꯥꯏꯍꯟꯗꯦ꯫ ꯑꯩꯈꯣꯏ ꯅꯨꯡꯉꯥꯏꯇꯅ ꯂꯩꯅꯅꯕ ꯖꯤꯁꯨꯅ ꯁꯤꯈꯤꯕ ꯅꯠꯇꯦ꯫ ꯑꯍꯥꯟꯕ ꯖꯣꯍꯥꯟ 4:13 ꯃꯁꯤꯒꯤ ꯁꯥꯁꯇ꯭ꯔꯒꯤ ꯋꯥꯍꯩ ꯑꯁꯤ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯌꯥꯝꯅ ꯆꯥꯎꯕ ꯑꯍꯣꯡꯕ ꯑꯃ ꯄꯨꯔꯛꯈꯤꯕ ꯋꯥꯍꯩꯅꯤ꯫ ꯑꯩꯈꯣꯏꯅ ꯀꯔꯤ ꯃꯔꯝꯒꯤꯗꯃꯛ ꯑꯀꯤꯕꯗ ꯂꯩꯕꯒꯦ ꯍꯥꯏꯕ ꯑꯗꯨ ꯃꯁꯤꯅ ꯐꯣꯡꯗꯣꯛꯂꯤ꯫ ꯃꯁꯤꯗ ꯌꯥꯎꯔꯤꯕ ꯋꯥꯍꯩ ꯈꯨꯗꯤꯡꯃꯛ ꯌꯥꯝꯅ ꯃꯔꯨ ꯑꯣꯏ꯫ ꯉꯁꯤꯒꯤ ꯑꯌꯨꯛ ꯑꯁꯤꯗ ꯅꯪ ꯃꯄꯨꯡ ꯐꯥꯅ ꯒ꯭ꯌꯥꯟ ꯇꯥꯕ ꯉꯝꯗ꯭ꯔꯒꯗꯤ ꯑꯦꯝꯄ꯭ꯂꯤꯐꯥꯏഡ് ꯕꯥꯏꯕꯜꯗꯒꯤ ꯑꯃꯨꯛ ꯍꯟꯅ ꯅꯁꯥ ꯅꯇꯣꯝꯇ ꯄꯥꯖꯧ, ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯃꯔꯝꯗ ꯏꯁ꯭ꯋꯔꯒꯤ ꯅꯨꯡꯁꯤꯕ ꯂꯩꯕ ꯑꯗꯨ ꯑꯩꯈꯣꯏꯅ ꯈꯪꯉꯤ ꯑꯃꯁꯨꯡ ꯊꯥꯖꯔꯦ꯫ ꯃꯁꯤꯗ ꯃꯍꯥꯛꯅ ꯍꯥꯏꯔꯤꯕꯁꯤ ꯑꯩꯈꯣꯏꯅ ꯏꯁ꯭ꯋꯔꯒꯤ ꯅꯨꯡꯁꯤꯕ ꯑꯗꯨ ꯈꯪꯉꯤ ꯍꯥꯏꯕꯅꯤ꯫ ꯃꯇꯝ ꯑꯃꯗ ꯃꯁꯤ ꯑꯩꯅ ꯈꯪꯂꯝꯗꯕꯗꯒꯤ ꯑꯩ ꯁꯃꯁ꯭ꯌꯥ ꯑꯃꯗ ꯂꯩꯔꯝꯃꯤ꯫ ꯏꯁ꯭ꯋꯔꯅ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯔꯦ ꯍꯥꯏꯕꯁꯤꯒꯤ ꯋꯥꯈꯜꯂꯣꯟꯗꯒꯤ ꯍꯦꯟꯅ ꯄꯥꯞꯀꯤ ꯋꯥꯈꯜꯂꯣꯟꯗ ꯍꯦꯟꯅ ꯑꯩ ꯂꯩꯔꯝꯃꯤ꯫ ꯄꯥꯞꯀꯤ ꯋꯥꯈꯜꯂꯣꯟꯗꯒꯤ ꯍꯦꯟꯅ ꯙꯔꯃ ꯆꯦꯟꯕꯒꯤ ꯋꯥꯈꯜꯂꯣꯟꯗ ꯍꯦꯟꯅ ꯂꯩꯒꯗꯕꯅꯤ꯫ ꯃꯇꯝ ꯑꯃꯗ ꯑꯩꯅ ꯑꯌꯨꯛ ꯌꯥꯍꯧꯔꯛꯄꯗ ꯑꯩꯒꯤ ꯑꯔꯥꯟꯕ ꯑꯁꯣꯏꯕꯁꯤꯡ ꯑꯗꯨꯒꯤ ꯋꯥꯈꯜ ꯈꯜꯂꯒ ꯍꯦꯛꯇ ꯍꯧꯒꯠꯂꯛꯂꯝꯃꯤ꯫ ꯑꯗꯨꯅ ꯏꯁ꯭ꯋꯔꯒꯤ ꯅꯨꯡꯁꯤꯕ ꯑꯗꯨ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯍꯩꯊꯕꯤꯔꯕꯒꯦ ꯍꯥꯏꯕꯗꯨ ꯑꯩꯅ ꯊꯤꯖꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯏꯁ꯭ꯋꯔꯒꯤ ꯅꯨꯡꯁꯤꯕ ꯑꯁꯤ ꯅꯪꯉꯣꯟꯗ ꯏꯁ꯭ꯋꯔꯅ ꯍꯦꯟꯅ ꯐꯣꯡꯗꯣꯛꯄꯤꯁꯅꯨ꯫ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯃꯗꯨꯒꯤ ꯐꯣꯡꯗꯣꯛꯄꯤꯕ ꯑꯗꯨ ꯅꯪꯉꯣꯟꯗ ꯄꯤꯅꯕꯤꯁꯅꯨ꯫ ꯅꯪꯒꯤ ꯄꯨꯟꯁꯤꯗ ꯏꯁ꯭ꯋꯔꯅ ꯇꯧꯕ ꯃꯆꯥ ꯃꯆꯥ ꯈꯨꯗꯤꯡꯃꯛꯇꯁꯨ ꯅꯪ ꯌꯥꯝꯅ ꯉꯛꯆꯕꯒ ꯂꯣꯏꯅꯅ ꯍꯔꯥꯎꯒꯗꯕꯅꯤ꯫ ꯑꯃꯦꯟ꯫ ꯃꯃꯥꯡꯒꯤ ꯍꯞꯇꯥꯗ ꯏꯁ꯭ꯋꯔꯅ ꯀꯔꯤꯒꯨꯝꯕ ꯃꯆꯥ ꯑꯃ ꯑꯩꯒꯤꯗꯃꯛ ꯇꯧꯕꯤ, ꯀꯔꯤꯒꯨꯝꯕ ꯃꯇꯝꯗ ꯑꯁ ꯃꯁꯤꯗꯤ ꯁꯨꯝ ꯆꯥꯟꯅꯔꯨꯕꯅꯤ ꯍꯥꯏꯅ ꯍꯦꯛꯇ ꯑꯩꯈꯣꯏꯅ ꯈꯟꯗꯣꯛꯄꯁꯨ ꯌꯥꯎꯏ꯫ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯒ ꯅꯣꯡꯃ ꯃꯐꯝ ꯑꯃꯗ ꯐꯦꯁꯤꯌꯦꯜ ꯇꯧꯅꯕ ꯆꯠꯂꯨꯏ, ꯑꯗꯨꯒ ꯃꯐꯝ ꯑꯗꯨꯗ ꯍꯦꯟꯗ ꯀ꯭ꯔꯤꯝ ꯑꯃꯁꯨ ꯂꯩꯔꯝꯃꯤ꯫ ꯃꯗꯨꯒꯤ ꯍꯦꯟꯗ ꯀ꯭ꯔꯤꯝ ꯑꯗꯨ ꯑꯩꯅ ꯂꯩꯔꯝꯃꯤ, ꯑꯗꯨꯒ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯅ ꯏꯃꯥ ꯅꯪꯒꯤ ꯍꯦꯟꯗ ꯂꯣꯁꯟ ꯌꯥꯝꯅ ꯂꯩꯕꯗꯥꯏꯅꯦ ꯍꯥꯏꯅ ꯍꯪꯂꯛꯂꯝꯃꯤ꯫ ꯃꯗꯨ ꯍꯥꯏꯕꯗꯒꯤ ꯃꯗꯨ ꯑꯩꯈꯣꯏ ꯂꯩꯗꯅ ꯂꯥꯛꯈꯤ, ꯑꯗꯨꯒ ꯉꯔꯥꯡ ꯍꯦꯟꯗ ꯂꯣꯁꯟ ꯑꯃ ꯈꯨꯗꯣꯜ ꯑꯣꯏꯅ ꯐꯪꯈꯤ꯫ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯃꯁꯤ ꯀꯌꯥ ꯐꯖꯗꯦ, 'ꯍꯥꯏꯅ ꯈꯟꯕ ꯀꯌꯥ ꯌꯥꯎꯏ, ꯑꯗꯨꯕꯨ ꯃꯗꯨ ꯍꯥꯏꯕꯗꯒꯤ ꯃꯗꯨ ꯑꯩꯈꯣꯏ ꯂꯩꯗꯅ ꯂꯥꯛꯈꯤ꯫ ꯉꯔꯥꯡ ꯍꯦꯟꯗ ꯂꯣꯁꯟ ꯑꯃ ꯈꯨꯗꯣꯜ ꯑꯣꯏꯅ ꯐꯪꯈꯤ꯫ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯃꯁꯤ ꯀꯌꯥ ꯐꯖꯗꯦ ꯍꯥꯏꯅ ꯈꯟꯕ ꯀꯌꯥ ꯌꯥꯎꯏ, ꯑꯗꯨꯕꯨ
ꯃꯗꯨ ꯏꯁ꯭ꯋꯔꯅ ꯇꯧꯕꯤꯕ ꯃꯔꯝꯅ ꯌꯥꯝꯅ ꯐꯖꯕ ꯉꯥꯛꯇꯅꯤ꯫ ꯃꯁꯤꯗꯅꯤ ꯑꯩꯈꯣꯏꯅ ꯁꯣꯏꯔꯤꯕꯁꯤ꯫ ꯑꯌꯥꯝꯕ ꯃꯇꯝꯗ ꯃꯤꯁꯤꯡꯅ ꯑꯩꯈꯣꯏꯒꯤꯗꯃꯛ ꯇꯧꯕꯤꯔꯛꯄꯁꯤꯡ ꯑꯗꯨ ꯑꯩꯈꯣꯏꯅ ꯈꯪꯗꯦ, ꯑꯗꯨꯒ ꯍꯥꯏꯔꯤꯕꯁꯤꯡ ꯑꯗꯨꯅ ꯑꯩꯈꯣꯏꯗ ꯇꯧꯕꯤꯔꯛꯂꯤꯕꯁꯤꯡ ꯑꯗꯨ ꯃꯈꯣꯏꯕꯨ ꯏꯁ꯭ꯋꯔꯅ ꯁꯤꯖꯤꯟꯅꯕꯤꯗꯨꯅ ꯑꯩꯈꯣꯏꯗ ꯕꯣꯔꯒꯤ ꯃꯁꯛ ꯑꯣꯏꯍꯜꯂꯤꯕꯅꯤ꯫ ꯏꯁ꯭ꯋꯔꯅ ꯅꯉꯣꯟꯗ ꯀꯔꯤꯒꯨꯝꯕ ꯑꯃ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯎꯠꯄꯤꯔꯛꯄ ꯃꯇꯝꯗ ꯅꯪꯅ ꯏꯁ꯭ꯋꯔ, ꯅꯪꯅ ꯑꯩꯕꯨ ꯅꯨꯡꯁꯤꯗ꯭ꯔ ꯃꯥꯜꯂꯦ ꯍꯥꯏꯅ ꯍꯪꯕꯒꯨꯝꯕꯅꯤ꯫ ꯅꯪꯕꯨ ꯏꯁ꯭ꯋꯔꯅ ꯅꯨꯡꯁꯤꯕꯤ ꯍꯥꯏꯕ ꯑꯁꯤ ꯅꯪꯅ ꯈꯪꯂꯤꯕ ꯃꯈꯩ ꯅꯪ ꯍꯔꯥꯎꯕ ꯍꯦꯟꯒꯅꯤ, ꯊꯧꯅꯥ ꯂꯩꯕ ꯍꯦꯟꯒꯅꯤ, ꯅꯪ ꯊꯥꯖꯕꯁꯨ ꯍꯦꯟꯒꯅꯤ, ꯑꯗꯨꯒ ꯂꯥꯏ ꯐꯠꯇꯕꯒꯤ ꯃꯥꯌꯣꯛꯇ ꯍꯦꯟꯅ ꯂꯦꯞꯄ ꯉꯝꯒꯅꯤ꯫ ꯏꯁ꯭ꯋꯔꯒꯤ ꯅꯨꯡꯁꯤꯕ ꯑꯁꯤ ꯍꯦꯟꯅ ꯈꯪꯅ ꯍꯤꯡꯕꯤꯌꯨ꯫ ꯏꯁ꯭ꯋꯔꯒꯤ ꯅꯨꯡꯁꯤꯕ ꯑꯗꯨꯗ ꯊꯥꯖꯕ ꯊꯝꯕꯤꯌꯨ꯫ ꯏꯁ꯭ꯋꯔꯗꯤ ꯅꯨꯡꯁꯤꯕꯅꯤ, ꯏꯁ꯭ꯋꯔꯗꯤ ꯅꯨꯡꯁꯤꯕꯤꯕꯅꯤ꯫ ꯅꯨꯡꯁꯤꯕꯗ ꯏꯇꯠ ꯇꯠꯇꯅ ꯂꯩꯔꯤꯕ ꯃꯍꯥꯛ ꯑꯗꯨꯅ ꯏꯁ꯭ꯋꯔꯗ ꯏꯇꯠ ꯇꯠꯇꯅ ꯂꯩ, ꯑꯗꯨꯒ ꯏꯁ꯭ꯋꯔꯅ ꯃꯉꯣꯟꯗ ꯏꯇꯠ ꯇꯠꯇꯅ ꯂꯩ꯫ ꯃꯁꯤꯗ ꯅꯨꯡꯁꯤꯕ ꯑꯗꯨ ꯑꯩꯈꯣꯏꯅ ꯆꯪꯈꯣꯟꯃꯤꯟꯅꯔꯦ, ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯋꯥꯌꯦꯟꯒꯤ ꯅꯨꯃꯤꯠꯇ ꯊꯧꯅꯥ ꯐꯅꯕꯅꯤ, ꯃꯔꯝꯗꯤ ꯏꯕꯨꯡꯉꯣꯅ ꯑꯣꯏꯔꯤꯕꯒꯨꯝꯅ ꯑꯩꯈꯣꯏꯅꯁꯨ ꯇꯥꯏꯕꯪꯄꯥꯜ ꯑꯁꯤꯗ ꯑꯣꯏꯔꯤ꯫ ꯃꯁꯤꯒꯤ ꯋꯥꯍꯩꯁꯤꯡ ꯑꯁꯤ ꯐꯖꯗ꯭ꯔꯅꯦ? ꯊꯧꯅꯥ ꯐꯕ, ꯏꯆꯪ ꯊꯧꯕ ꯍꯥꯏꯔꯤꯕꯁꯤꯡ ꯑꯁꯤ ꯀꯗꯥꯏꯗꯒꯤ ꯂꯥꯛꯀꯗꯧꯔꯤꯕꯅꯣ? ꯏꯁ꯭ꯋꯔꯅ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯔꯦ ꯍꯥꯏꯕꯁꯤꯗꯒꯤꯅꯤ꯫ ꯑꯩ ꯑꯀꯤꯕꯒ ꯂꯣꯏꯅꯅ ꯍꯤꯡꯂꯨꯕꯒꯤ ꯃꯊꯧ ꯇꯥꯗꯦ, ꯃꯔꯝꯗꯤ ꯏꯁ꯭ꯋꯔꯅ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯔꯦ꯫ ꯄꯗ 19ꯗ ꯌꯦꯡꯃꯤꯟꯅꯁꯤ꯫ ꯅꯨꯡꯁꯤꯕꯗ ꯑꯀꯤꯕ ꯂꯩꯇꯦ, ꯃꯔꯝꯗꯤ ꯑꯀꯤꯕꯅ ꯋꯥꯍꯜꯂꯤ꯫ ꯏꯁ꯭ꯋꯔꯅ ꯑꯩꯈꯣꯏꯕꯨ ꯃꯄꯨꯡ ꯐꯥꯅ ꯅꯨꯡꯁꯤꯕꯤꯔꯦ ꯍꯥꯏꯕ ꯑꯁꯤ ꯑꯩꯈꯣꯏꯅ ꯈꯪꯖꯔꯒꯗꯤ ꯑꯩꯈꯣꯏ ꯑꯀꯤꯕꯒ ꯂꯣꯏꯅꯅ ꯍꯤꯡꯕ ꯇꯣꯛꯂꯒꯅꯤ꯫ ꯑꯩꯈꯣꯏꯕꯨ ꯃꯍꯥꯛꯅ ꯁꯨꯡꯊꯥ ꯊꯥꯗꯣꯛꯄꯤꯔꯣꯏ ꯍꯥꯏꯅ ꯑꯩꯈꯣꯏꯗ ꯋꯥꯁꯛꯄꯤ꯫ ꯅꯪꯒꯤ ꯄꯨꯟꯁꯤꯗ ꯑꯋꯥꯕ ꯀꯌꯥ ꯂꯥꯛꯄ ꯇꯥꯔꯕꯁꯨ ꯃꯗꯨ ꯅꯪ ꯅꯇꯣꯝꯇꯅ ꯃꯥꯌꯣꯛꯅꯔꯣꯏ꯫ ꯏꯁ꯭ꯋꯔꯒ ꯂꯣꯏꯅꯅ ꯄꯨꯟꯁꯤꯗ ꯁꯃꯁ꯭ꯌꯥ ꯑꯃꯠꯇ ꯂꯩꯔꯔꯣꯏ ꯍꯥꯏꯅ ꯑꯩ ꯍꯥꯏꯖꯔꯔꯣꯏ, ꯑꯗꯨꯕꯨ ꯅꯪꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯉꯥꯏꯇꯕ ꯅꯨꯃꯤꯠ ꯑꯗꯨꯗ ꯖꯤꯁꯨꯅꯕꯨ ꯅꯪꯕꯨ ꯂꯣꯏꯅꯔꯕꯗꯤ ꯃꯍꯥꯛ ꯌꯥꯎꯗꯅ ꯅꯪꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯑꯐꯕ ꯅꯨꯃꯤꯠꯇꯒꯤ ꯍꯦꯟꯅ ꯐꯕ ꯍꯦꯜꯂꯤ꯫ ꯅꯪ ꯀꯌꯥꯃꯨꯛ ꯀꯤꯕꯒꯦ ꯍꯥꯏꯕ ꯋꯥꯈꯜꯂꯣꯟ ꯑꯁꯤ ꯍꯦꯟꯅ ꯈꯟꯕ꯭ꯔꯥ, ꯅꯠꯇ꯭ꯔꯒ ꯏꯁ꯭ꯋꯔꯅ ꯅꯪꯕꯨ ꯀꯌꯥꯃꯨꯛ ꯅꯨꯡꯁꯤꯕꯒꯦ ꯍꯥꯏꯕ ꯑꯁꯤ ꯑꯣꯏꯅ ꯍꯦꯟꯅ ꯈꯟꯕ꯭ꯔꯥ? ꯅꯣꯡꯃꯗ 50 ꯍꯥꯏꯕꯤꯌꯨ, ꯍꯧꯖꯤꯛ ꯏꯁ꯭ꯋꯔꯅ ꯑꯩꯕꯨ ꯂꯣꯏꯅꯕꯤꯔꯤ꯫ ꯑꯩꯅ ꯊꯕꯛ ꯆꯠꯊꯣꯛꯄꯗꯁꯨ ꯏꯁ꯭ꯋꯔꯅ ꯑꯩꯕꯨ ꯂꯣꯏꯅꯕꯤ꯫ ꯑꯩꯅ ꯆꯔꯆꯇ ꯆꯠꯄ ꯃꯇꯝꯗꯇ ꯃꯍꯥꯛꯅ ꯑꯩꯕꯨ ꯂꯣꯏꯅꯕꯤꯕ ꯅꯠꯇꯦ, ꯃꯍꯥꯛꯅ ꯑꯩꯕꯨ ꯃꯇꯝ ꯆꯨꯞꯄꯗ ꯂꯣꯏꯅꯕꯤ꯫ ꯃꯍꯥꯛꯅ ꯑꯩꯕꯨ ꯀꯨꯞꯅ ꯌꯦꯡꯁꯤꯟꯕꯤ꯫ ꯑꯀꯤꯕꯅ ꯅꯪꯒꯤ ꯊꯣꯡ ꯌꯩꯔꯛꯄꯗ ꯊꯥꯖꯕ ꯊꯥꯗꯣꯛꯈ꯭ꯔꯦ꯫ ꯑꯃꯦꯟ꯫ ꯑꯀꯤꯕꯗꯤ ꯊꯥꯖꯕꯅ ꯈꯨꯗꯨꯝ ꯆꯟꯕ ꯉꯝꯒꯅꯤ꯫ ꯃꯁꯤꯕꯨ ꯈꯨꯗꯨꯝ ꯆꯟꯅꯕ ꯑꯇꯣꯞꯄ ꯂꯝꯕꯤ ꯂꯩꯇꯦ꯫ ꯀꯤꯕ ꯐꯥꯎꯔꯛꯄ ꯃꯇꯝꯗ ꯃꯗꯨꯕꯨ ꯅꯪꯅ ꯃꯥꯌꯣꯛꯅꯒꯗꯕꯅꯤ꯫ ꯑꯀꯤꯕ ꯑꯗꯨ ꯑꯗꯨꯝ ꯂꯩꯔꯤꯉꯩꯗ ꯅꯪ ꯃꯗꯨ ꯏꯆꯪ ꯊꯧꯅ ꯃꯥꯌꯣꯛꯅꯕ ꯉꯝꯒꯅꯤ꯫ ꯏꯁ꯭ꯋꯔꯅ ꯇꯧꯍꯟꯅꯤꯡꯕ ꯑꯗꯨ ꯇꯧꯅꯅꯕ ꯅꯪ ꯀꯤꯕ ꯑꯗꯨ ꯐꯠꯇ꯭ꯔꯤꯉꯩꯗꯒꯤ ꯈꯣꯡ ꯊꯥꯡꯖꯤꯟꯕ ꯍꯧꯒꯗꯕꯅꯤ꯫ ꯅꯈꯣꯏ ꯈꯔ ꯑꯃꯗꯤ ꯅꯈꯣꯏꯅ ꯃꯤ ꯀꯤꯕ ꯃꯔꯝꯅ ꯃꯤꯁꯤꯡꯅ ꯅꯈꯣꯏꯅ ꯊꯤꯅ ꯀꯌꯥ ꯇꯧꯕꯤꯔꯛꯂꯕꯁꯨ ꯀꯔꯤꯁꯨ ꯍꯥꯏꯕ ꯉꯝꯗꯦ, ꯑꯗꯨꯕꯨ ꯏꯁ꯭ꯋꯔꯅ ꯅꯉꯣꯟꯗ ꯇꯧꯍꯟꯅꯤꯡꯕ ꯑꯗꯨꯗꯤ ꯅꯪ ꯅꯁꯥꯅ ꯅꯁꯥꯕꯨ ꯃꯁꯛ ꯃꯨꯟꯅ ꯈꯪꯖꯗꯨꯅ ꯃꯤꯁꯤꯡꯅ ꯅꯉꯣꯟꯗꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯈꯤꯗꯅꯕ ꯃꯈꯣꯏꯕꯨ ꯃꯥꯌꯣꯛꯅꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯒꯗꯕꯅꯤ: ꯑꯩꯅ ꯅꯪꯕꯨ ꯅꯨꯡꯁꯤ, ꯑꯗꯨꯅ ꯅꯪꯒ ꯑꯩꯒꯒꯤ ꯃꯔꯛꯇ ꯂꯩꯅꯕ ꯃꯔꯤ ꯑꯁꯤ ꯐꯅ ꯂꯩꯍꯟꯁꯤ, ꯑꯗꯨꯕꯨ ꯅꯪꯅ ꯑꯩꯉꯣꯟꯗ ꯊꯤꯅꯗꯤ ꯇꯧꯕꯤꯔꯛꯀꯅꯨ, ꯑꯩꯉꯣꯟꯗꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯒꯅꯨ꯫ ꯃꯃꯥꯡꯒꯤ ꯀꯣꯟꯐꯔꯦꯟꯁ ꯑꯗꯨ ꯃꯁꯤ ꯑꯩꯅ ꯍꯥꯏꯈ꯭ꯔꯕꯅꯤ꯫ ꯑꯩꯒꯤ ꯏꯪꯈꯣꯜꯒꯤ ꯑꯀꯣꯏꯕꯗ ꯁꯝꯕꯜ ꯈꯥꯗꯕ ꯃꯇꯝꯗ ꯑꯩꯒꯤ ꯌꯨꯝꯂꯣꯟꯅꯕꯒꯤ ꯍꯨꯏꯅ ꯑꯩꯒꯤ ꯏꯪꯈꯣꯜꯗ ꯇꯠꯇꯅ ꯐꯠꯇꯕ ꯇꯧꯁꯤꯟꯕ ꯃꯇꯝꯗ ꯑꯩꯅ ꯁꯥꯎꯔꯨꯕ ꯌꯥꯗꯦ꯫ ꯂꯥꯜꯂꯤꯕꯗꯤ ꯑꯩꯅꯤ, ꯃꯔꯝꯗꯤ ꯑꯩꯅ ꯁꯝꯕꯜ ꯈꯥꯗꯕꯒꯤꯅꯤ꯫ ꯅꯪꯒꯤ ꯄꯨꯟꯁꯤꯗꯁꯨ ꯉꯝꯈꯩ ꯑꯃ ꯊꯝꯗꯨꯅ ꯃꯁꯤꯗꯒꯤꯗꯤ ꯍꯦꯟꯖꯤꯜꯂꯛꯀꯅꯨ ꯍꯥꯏꯅ ꯍꯥꯏꯕ ꯉꯝꯒꯗꯕꯅꯤ꯫ ꯅꯪꯅ ꯏꯆꯪ ꯊꯧꯅ ꯂꯦꯞꯇꯨꯅ ꯃꯤꯁꯤꯡꯕꯨ ꯑꯀꯤꯕ ꯂꯩꯇꯅ ꯃꯥꯌꯣꯛꯅꯒꯗꯕꯅꯤ, ꯃꯔꯝꯗꯤ ꯃꯈꯣꯏꯅ ꯅꯪꯕꯨ ꯑꯁꯨꯝ ꯂꯥꯛꯁꯤꯟꯅꯕ ꯍꯣꯠꯅꯔꯛꯂꯕꯗꯤ ꯃꯈꯣꯏꯅ ꯅꯪꯒꯤ ꯃꯇꯥꯡꯗ ꯀꯔꯤ ꯑꯃꯠꯇ ꯈꯟꯗꯦ ꯍꯥꯏꯅ ꯇꯥꯛꯄꯅꯤ꯫ ꯃꯗꯨꯒꯤ ꯃꯔꯤ ꯑꯗꯨ ꯊꯝꯗꯕꯒ ꯆꯞ ꯃꯥꯟꯅꯩ, ꯊꯝꯗꯕꯅ ꯍꯦꯟꯅ ꯐꯒꯅꯤ꯫ ꯃꯤꯁꯤꯡꯅ ꯀꯤꯕ ꯍꯤꯔꯝ ꯀꯌꯥ ꯑꯃ ꯂꯩ꯫ ꯑꯣꯕꯁꯦꯁꯤꯚ ꯀꯝꯄꯜꯁꯤꯚ ꯗꯤꯁꯑꯣꯔꯗꯔ (OCD) ꯂꯩꯕ ꯃꯤꯁꯤꯡꯒꯤ ꯃꯇꯥꯡꯗ ꯇꯤꯚꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯃ ꯍꯟꯗꯛꯇ ꯑꯩ ꯌꯦꯡꯉꯤ꯫ ꯃꯤꯁꯤꯡꯅ
toina phagi tawduna hainei masigi matangda ai khara OCD oi mi kaya ama yamna singnaganba amasung hiram kayada yamna kiduna leinei aduga madugi program aduda makhoina hai madudi makhoigi wakhal adu pothafam khangdaduna makhoina karigumba ama adum hanjin adum tawragalei nongmada makhoigi makhut adu chamarak hana hami makhoina tongan ba thabak kaya tawi aduga makhoina khali masi ai tawdaba yade masi ai tawdaba yade expert sing asi yamna nungshi taibang panbagi expert sing asi mayam nungsibidrane aina khangba expert amakhak lei aduga mahakti masigi lairik asida yawi mahak kumba kanasu leite wakhal lainagi expert singna yamna ngakpani haina khanba exposure therapy kauba niyom ama puthokhi aduga makhoina hai madudi nangna akiba adudagi ningkha tamge hairabadi nangna kiriba pot aduga mayok nagadabani adubu aina hainingbadi nangna kirakpa matamda akiba aduna nangbu cingbagi mahutta warep ama lauduna haibiyu ishwarna aibu laubiri akiba asina aigi punsibu lakshinba ngamloi makhoisu masigi pautak asi lemna ishwargi wahaidagi phanglamba yabani amen aina hairiba asi mina pautak piba asi hanthana haijaba natte marakta kanagumba amana wari naba mathau taba leitaba natte adubu aina haijabadi ahanbada ishwargi wahaidagi pautak laubiyu haijabani expert singna haibadagi ishwargi wahaina haibana henna lumna laugadabani expert singna hauzik tambiriba ase CBT cognitive behavioral therapy haina makhoina hai masi kana taba yaurabage adubu aidi masi chahi 35 rom asi ishwargi wahaidagi lemna adum phangduna lakli ai sel mana amatta tingkhide aina nakhoina hauzik piriba asisu behavioral therapy ni amen nahak expert ama oiragadi aina hairiba asi sumthoknabani haina Sithigadi thabirakanu maramdi madu ai paroi aina hairibasing asi aina panghaida haibasu natte adubu internet tagi aina phanglakpani expert singdi maning mamang onana tai wakhal yamna khanjinduna leiba kanagumba amada mahakki sajat adu mahakna khudum chanba ngamlagadi mahakki wakhal adu khudum chanba ngamgani haina makhoina tai adubu ishwargi wahainadi masigi hekta ona tainabada mawongda hairi madudi nangna nangi wakhal adu khudum chandragadi nangi sajat adu kaidongaida khudum chanba ngamloi asigumba samasya asi nangonda leiragadi aina nangonda nungshina haijari madudi ishwarda nangi wakhal adu nauthok hanbiyu haina haijabat haubiyu aigi lairik battlefield of the mind adu pabiyu power thoughts kauba aigi lairik adusu pabiyu ai expert amani haijabadi natte chumna wakhal khanbatai natrabadi hannagi awaba punsi aduda adum leiba tabani ishwana hairi aina nangi damak afaba thaurang ama langli adubu madugi thaurang adu nangi punsida yauninglagadi nangi pukning wakhal adu nauthok hanba mathau tai fattaba wakhal khanba toktuna ishwarna haibasing aduda khange yauna khangadabani madu khange yauna khangadabani masi aina khandaba ngamde masina aibu laksinkhre haina haiganu madugi mahutta haibiyu madudi aigi punsi ishwargi khuttalei aina tawba mathau taba khudingmak tawba ngamnanaba thawai asengbana aibu pangbigani hoi karigumba matamda chemical imbalance oibadagi wakhal chumna khanba ngamdabasu yawi adubu doctor amagi mateng lawbatai adubu amabu oirabasu ishwargi wahaigi matung ina wakhal khangadabani amukta haisi aikhoina khalloidaba wakhal ama khallabasu madu aikhoina khalloi haiba ngamgani bible na masibu aranba wakhal singthaba haina hairi adubu aina nakhoina ningsing haningba adudi adugumba fattaba wakhal adugi mahutta ishwargi wahaidagi khanduna afaba wakhal amana sinjingadabani fattaba wakhal adugi mahutta ishwargi wahaidagi khanduna afaba wakhal amana sinjingadabani
ꯈꯨꯗꯝ ꯑꯣꯏꯅ ꯍꯥꯏꯔꯕꯗ ꯅꯪꯒꯤ ꯀꯣꯛꯇ ꯑꯁ ꯑꯩꯁꯦ ꯊꯦꯡꯃꯟꯈ꯭ꯔꯦ, ꯑꯩꯒꯤ ꯇꯨꯡꯒꯤ ꯑꯥꯁꯥ ꯂꯩꯇ꯭ꯔꯦ ꯍꯥꯏꯅ ꯈꯜꯂꯛꯄ ꯃꯇꯝꯗ ꯅꯪꯅ ꯍꯥꯏꯕ ꯌꯥꯏ, ꯃꯁꯤꯒꯤ ꯋꯥꯈꯜ ꯑꯁꯤ ꯑꯩ ꯈꯟꯕ ꯌꯥꯗꯦ꯫ ꯃꯁꯤꯒꯤ ꯃꯍꯨꯠꯇ ꯕꯥꯏꯕꯜꯅ ꯍꯥꯏꯕ ꯏꯁ꯭ꯋꯔꯅ ꯑꯩꯒꯤ ꯅꯨꯡꯒꯤ ꯄꯨꯟꯁꯤꯒꯤ ꯊꯧꯔꯥꯡ ꯂꯥꯡꯕꯤ ꯍꯥꯏꯕ ꯑꯁꯤ ꯑꯣꯏꯅ ꯋꯥꯈꯜ ꯇꯧꯒꯦ꯫ ꯑꯁꯨꯝꯅ ꯅꯪꯒꯤ ꯐꯠꯇꯕ ꯋꯥꯈꯜꯁꯤꯡ ꯑꯗꯨ ꯑꯐꯕ ꯋꯥꯈꯜꯁꯤꯡꯅ ꯁꯤꯟꯖꯤꯟꯕꯤꯒꯗꯕꯅꯤ꯫ ꯐꯠꯇꯕ ꯋꯥꯈꯜ ꯑꯗꯨꯒꯤ ꯃꯍꯨꯠꯇ ꯏꯁ꯭ꯋꯔꯒꯤ ꯋꯥꯍꯩꯗꯒꯤ ꯈꯟꯗꯨꯅ ꯑꯐꯕ ꯋꯥꯈꯜ ꯑꯃꯅ ꯁꯤꯟꯖꯤꯟꯒꯗꯕꯅꯤ꯫ ꯐꯠꯇꯕ ꯋꯥꯈꯜ ꯑꯗꯨꯒꯤ ꯃꯍꯨꯠꯇ ꯏꯁ꯭ꯋꯔꯒꯤ ꯋꯥꯍꯩꯗꯒꯤ ꯈꯟꯗꯨꯅ ꯑꯐꯕ ꯋꯥꯈꯜ ꯑꯃꯅ ꯁꯤꯟꯖꯤꯟꯒꯗꯕꯅꯤ꯫ ꯅꯪꯒꯤ ꯋꯥꯈꯜ ꯍꯣꯡꯗꯣꯛ ꯌꯥꯝꯅ ꯐꯩ, ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯇꯧꯐꯝ ꯊꯣꯛꯄꯁꯤꯡ ꯑꯗꯨꯁꯨ ꯑꯩꯈꯣꯏ ꯇꯧꯒꯗꯕꯅꯤ꯫ ꯑꯗꯨꯅ ꯃꯁꯤꯒꯤ ꯃꯆꯥꯛ ꯃꯊꯨꯝꯁꯤꯡ ꯑꯁꯤ ꯂꯧꯕꯤꯌꯨ ꯑꯗꯨꯒ ꯃꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯊꯨꯅ ꯑꯗꯨꯝ ꯈꯣꯡ ꯊꯥꯡꯕꯤꯌꯨ꯫ Joyce Meyer Ministry haibasi mahakpu akhoi mi miyam thakachri mahakna akhoi ngonda tawbiriba thakachri ngai haifam leite mahakna akhoi bu phi maru adu khakta natana leidiba singna chinchak natana amasung pau amasung aphaba pau tambi noina contact tawbibe yagani jmmindia.org ngasi Joyce Meyer gi ministry da noi yawbibe yagani Joyce Meyer Ministry haibasi mahakpu akhoi mi miyam thakachri mahakna akhoi ngonda tawbiriba thakachri ngai haifam leite